Security force na chathakhiba punba operation namada lona thingkraba lal holu Kangleipa Communist Party KCP gi maru oiba commander Hawizam Dilip Singh ngasi Delhi dagi fagatpa ngamkhre hairi Notice live ki pawgi matung ina ngasi Delhi police ki special cell Manipur police amadi central agency gi apunba khutpu amana chathakhiba operation namada mahak faraba matung wahang pahong chathabada haidorakpadagi Security force na Kaksing district ke mafam amada operation chathabada masing Yamlaba Khutlai amadi bom gi machak sing su fagatpa ngamkhre hairi Police ki pawgi matungina Hawizam Dilibasi lo na thingkraba lal holub amagi maru oiba member amani loinana mahak ki mathakta unlawful activities prevention ek UAPA ki case kaya register tawduna leidi bani hairi Hawizam Dilip Delhi da maru oiba aronba mifam ama yawba lakhibani karigumba Delhi su lal hoba asina mityeng thamba yawrabra haina central agency na thizin bahukre hairi Dilip ki chathok sasin tawkhiba mafam mahaka paw fauna ba phone number amadi mahakna Delhi da lakpagi maram na chingba sing thizinduna yengsenba hokre mahak fakhibagi akuppa hiram hauziki oina khangba ngamdri Paugi matungina Kaksing the security force sing operation chathabada masing Yamlaba Khutlai sing AK-56 rifle ama amog rifle ama AI rifle ama scope yauba M4 rifle ama insas AK SLR M4 amadi light machine gun LMG ke ahangba magazine sing su yauri hairi loinana security force na high explosive bomb yankai mathoi para bomb ani detonator taramathoi amadi lathot cell mari kapayari ba amog insas AK.303 amadi SLR gi tongan ba cartridge ki nongmai maru lising anishu fagat pangamkhre ngasi fagat liba Khutlai sing amadi pokhai bagi machak sing asi Manipur da achoba hingsa thokhan na ba thorang toramba oigani haina security force na chingnaba lei hairi hauzik central agency sing na thodok asi he na cheksin na yengsinduna lalholub asina Delhi khaktara na traga atai metropolitan city sing da shu midyeng tham libara haibigi thizin ba haukre haina shu police ki power sina makhatari